malam ini. Ram Jengbiu. Asal Lamar Gram. Tahu apa saja, satu orang tahu. Lamagam ko na ora. Lamagam. Ram nih, ya. Ini kok kasar Lamar Ram.
이거 Kalian John. Tapi ya. Ingat. Itu oban saya ha. thì nè tông này mỗi cái what bridge है cái mai cái what bridge तो सिलचर मिजोरम रोड ध्यान देंगे सिलचर मिजोरम
ꯁꯦꯟꯇꯔꯅꯦ ꯌꯥꯝ ꯃꯅꯤꯅꯦ ꯊꯥꯗꯣꯏꯁꯦ ꯃꯈꯥꯇꯅ ꯂꯣꯏꯕꯅ LICꯒꯤꯁꯨ ꯑꯣꯏꯔꯝꯒꯅꯤ LICꯒꯤꯅ ꯃꯣꯏ ꯔꯨꯝ ꯃꯄꯥꯟꯗꯅ ꯃꯄꯥꯟꯒꯤ ꯔꯨꯝ ꯃꯆꯥꯗꯣ ꯇꯥꯗꯣꯏꯔꯥ ꯃꯅꯨꯡꯗ ꯇꯥꯗꯣꯏꯔꯥ ꯈꯪꯗꯦ ꯃꯄꯥꯟꯗ ꯇꯥꯕ ꯑꯣꯏꯔꯗꯤ ꯃꯤ ꯑꯍꯨꯝ ꯃꯔꯤꯒ ꯑꯣꯏꯅꯤ ꯃꯅꯨꯡꯗ ꯑꯣꯏꯔꯒꯅ ꯃꯤ ꯌꯥꯝꯒꯅꯤ ꯑꯗꯨꯝ ꯃꯣꯏꯁꯦ ꯇꯥꯏꯃꯤꯡꯅꯤꯗ ꯃꯇꯝꯗ ꯌꯧꯕ ꯇꯥꯏꯃꯤꯡꯁꯨ ꯂꯩ ꯇꯔꯥꯗ ꯌꯧꯕ ꯇꯥꯏꯃꯤꯡꯁꯨ ꯅꯣꯡꯃꯗ ꯀꯦꯞ ꯑꯍꯨꯝ ꯃꯔꯤ ꯇꯥꯕꯅꯤ ꯉꯥꯇꯦ ꯇꯥꯕꯅꯤ ꯌꯥꯝ ꯇꯕ ꯂꯧ ꯂꯩꯔꯕꯖꯥꯠꯅꯤ ꯌꯥꯝ ꯇꯕ ꯂꯧ ꯂꯩꯔꯕꯖꯥꯠꯅꯤ ꯈꯨꯗꯤꯡꯒꯤꯔꯣ ꯃꯣꯏꯁꯦ ꯅꯨꯃꯤꯠꯀꯤꯅꯤꯅꯤ ꯌꯥꯝ ꯀꯥꯏꯗꯕ ꯈꯪꯗꯦ ꯑꯇꯣꯞꯄ ꯄꯔꯤꯈꯥꯒꯤꯁꯨ ꯂꯩꯔꯝꯒꯅꯤꯅ ꯑꯣꯟꯂꯥꯏꯟ ꯄꯔꯤꯈꯥ ꯑꯇꯩꯒꯤ डायरेक्ट सेंटर ने ऑनलाइन सेंटर ने ಅದು ಕದಾಂಗ್ ದುವನಿ ಬಜಾವಂಗಿದು ಕದಾಂಗ್ ಕಂದ ಅದನ್ನೇ ಕಂಗ ಪೂರಾ कोई ಮೀ ಮಕ್ಕೋಗ್ತಾ ಹೈಜನ್ ಕನ ತವರಕ ಹೈಜನ್ ಬದಮಾಯಿ ತವ ಅದನಗ ವರಾರದಿ ಪಾರೋಯ್ದ್ರದ ಕಂಪನಿ ಟ್ರೈನ್ ಕಂಗುನಿ ಅವು कंपनी मोई ट्रेनिंग तौरगा थादोरप कांगुने कंपनी ट्रेनिंग चीजेबा
ꯐꯖꯔꯦ ꯁꯤꯜꯆꯔꯒꯤ ꯂꯝꯕꯤ ꯌꯦꯡꯉꯨꯁꯦ ꯏꯁꯤꯡ ꯂꯝꯕꯤꯗ ꯏꯁꯤꯡ ꯆꯥꯎꯔꯤ ꯌꯦꯡꯉꯨ ꯐꯖꯔꯦ ꯃꯤ ꯐꯖꯕ ꯍꯥꯏꯁꯦ